Ipak TV News ga views akan unajari basi miyam nu thoitok hindung sa khangnaraba kogi All Manipur Muslim Organization Coordinating Committee amuko ki president oibatana tana lamdam si ki Manipur ki tongan ba community kaya pullaga semgiba People Movement for Peace and Development haiba lup adugisu convener oina haujoji thawpuriba oza SM jalani oza bu han maktada Ipak TV News ki maiki de oza bu thakba phongdokjari थागसै oza de ahan ba khangjaning basi oza hojik chi social media da ko wakhal mapung phadri bai tare wakhal mapung phadri ba kayana phara bu sudum yawri me adu community ani ki marakta yam thina hanaba singchep thajin ba nusi san lai minari be thuai na ba ki comment tor pa poster pa kaya thengni ngasi ngara maksu post ama thengne oza ko gi awa lai pak ki mapaw hai ba Facebook page amana mana maitai bs ningol masa gi lan si nong bana tra nong suksoi soidana lan leigani aina hairi basi tingkhet lekhet tobi ganu haiba ko gi caption la thagalaki jigi hairi ba awali pak ki mapaw hai ba app jasina sai si matang da hai bising na soja ka maina control to de ge hai ti matang da seso leader amon pham kitang thambi oja masi akhoi lamdam sida sigumba akhoi communally provoke toba aduga akhoi amaga gi marakta misunderstanding yam phasana create toba asumba makhali social media gi adumba train nama ukiba matam kharasi sum lairei masi akhoi Manipur gi tamakta di Manipur gi waina di akhoi phaidege henna laibak thibani haina tumaina ahanbada thamjake masida tongjari kanano aduga masi thohandanabagi damakta kanana nakoinana amasung akhoi labna masi welaknanaba kanana masi lila se sanabano haibse masi akhoi hauraiba generation sina masi khangde akhoi lamdam sida leriba kanglu phurup punamakse amaga tinaba yataba amaga punba yataba adugomba satam mama ohenbase masi kanagomba kharana madu ohenanabagi damakta hajana masi articulate toba lei haibse akhoi lamdam sida leriba chinnaw punamanga bhapta de ana akhoi masel chi kanglu phurup ki mingda wansan naraga ngangnaba langnaba hunnaba yetnaba wai khom tawnaba kanglup amada sentiment pokadaba adumba wahi wata ngangnaba hainaba sisi karimta haleng dabida karimta nasung dabida masi ngangnaba itrenam chatheba masi namnam sidra iba kanglup phurup punamakse masi thina nanaba honaba adumba masak lotpa element kharagiti makoi thabak tu mai pak paneba masi masi akhoi lamdam sigi chilnaw phurup chapun magna masi khangmin na ma thau thai ana si phawba akhoi phajana munna khandaba ngamhaudragati lamdam si akhoi husik chaiba mai se masi sire mai se kanbang ngambadi laira dana makhata na sire hana chaw mai ri me ama thukna chalang na bi maram du oigani hana tu mai na thamsake sige marak sire sida social media da aranba provocative oiba wangang basing che masi akoi lamnam sida leriba law enforcing agency na akoi cyber crime unit haibam chu leire ko cyber crime mari lena bo law su dum leijari ko adugi makhada masi chapchana aran mangang basing sigi mathakta aran ma i basing sigi mathakta action si lokhat jinggai di sen thoka do mali hoi leingak ta karida makhoi gi will da sopa leingak ki sentiment da sopa leingak na yamna serious oina loba area da sopa adum ba matang la kan daga sometimes akhoi adum lokhat pa khara natana commonly akhoi sida ngangnari ba taba ya ta language me amse masi phajana monitor tawraga adugi potsing du da law se phajana apply tawraga strictly lengak na law enforcing agency sing through the cyber crime unit ki through the tabak pai khatri bam kai di sigomba element sing che control to ngamoy ba sigomba element sing che control tawdri bam kai di leibak se kamaina peace and normal chi lakadoi no ba
ꯑꯗꯨꯅ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯋꯥꯐꯝꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯃꯔꯛꯁꯤꯗꯩꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯇꯧꯅꯤꯡꯉꯤ ꯁꯤꯒꯨꯝꯕ ꯀꯝꯃꯨꯅꯦꯜꯂꯤ ꯄ꯭ꯔꯣꯚꯣꯛ ꯇꯧꯕ ꯋꯥ ꯉꯥꯡꯕꯁꯤꯡꯁꯤꯒꯤ ꯃꯊꯛꯇ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯧꯖꯤꯛꯀꯤ ꯑꯋꯥ ꯂꯩꯄꯥꯛꯀꯤ ꯃꯄꯥꯎ ꯍꯥꯏꯕ ꯐꯦꯁꯕꯨꯛ ꯄꯦꯖꯁꯦ ꯃꯁꯤ ꯑꯩ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗꯁꯨ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ ꯏꯟ ꯔꯤꯇꯟꯁꯨ ꯑꯩꯈꯣꯏ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯌꯨꯅꯤꯠꯇ ꯃꯁꯤ ꯑꯩꯈꯣꯏ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯅꯤ ꯃꯣꯏꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯧꯕꯅꯤ ꯃꯥꯅ ꯍꯥꯏꯔꯤꯁꯤ ꯇꯤꯡꯈꯦꯠ ꯂꯩꯈꯦꯠꯀꯅꯣꯌꯦ ꯃꯥꯁꯤ ꯄꯨꯔꯥ ꯒꯣꯗ ꯐꯥꯗꯔꯒꯤ ꯇꯥꯏꯞꯇꯒꯀꯣ ꯑꯗꯣ ꯁꯤꯒꯨꯝꯕ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯉꯥꯡ ꯉꯥꯡꯕ ꯅꯝꯁꯨ ꯃꯩꯇꯩꯒ ꯄꯥꯡꯒꯜꯒ ꯈꯠꯅꯔꯗꯕꯅꯤ ꯀꯥꯏ ꯁꯤꯒꯨꯝꯕ ꯃꯤꯁꯤꯡꯁꯤꯒꯤ ꯃꯊꯛꯇ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯄꯥꯏꯈꯠꯀꯗꯕꯅꯤ ꯃꯗꯨ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗꯁꯨ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯏꯟ ꯔꯤꯇꯟꯁꯨ ꯑꯩꯈꯣꯏ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯌꯨꯅꯤꯠꯇ ꯃꯁꯤꯒꯤ ꯄꯦꯖꯇꯨꯒꯤ ꯃꯊꯛꯇ ꯇꯧꯒꯅꯤ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯂꯝꯗꯝꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯅꯁꯨ both from Pangan or Meitei any person sumaina ngangba sakpa lerakpase masi kanagumba amatana pungning thogatpigano masi Pangandai nganga asu madu akhoi pungning thogatpigano kanamtana pangan masa kanamtana pungning thogatpigano Meitei ni nganga asu madu pungning thogaringai oide da akhoi leiriba organization mayam masigumba aranba wangangba ꯅꯨꯡꯁꯤꯅꯗꯅ ꯉꯥꯡꯕꯁꯤꯡꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯃꯤꯠꯌꯦꯡ ꯆꯪꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯣꯖꯥ ꯄꯥꯎꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯣꯖꯥꯗ ꯃꯈꯥ ꯇꯥꯅ ꯈꯪꯖꯅꯤꯡꯕꯁꯤ ꯍꯟꯗꯛꯇ ꯂꯨꯞ ꯑꯁꯤꯒꯤ ꯑꯣꯖꯥꯅ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯤꯕ ꯂꯨꯞꯁꯤ ꯑꯣꯖꯥ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯃꯨꯀꯣ ꯑꯩꯅ ꯃꯤꯡ ꯊꯣꯟꯕ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃꯗꯒꯤꯁꯨ ꯍꯥꯏꯗꯤ ꯃꯤꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯤ ꯀꯝꯃꯨꯅꯦꯜ ꯑꯣꯏꯅꯁꯨ ꯁꯥꯒꯠꯄ ꯌꯥꯕ ꯋꯥꯐꯝ ꯈꯔ ꯏꯔꯒ ꯄꯣꯁ ꯇꯧꯔꯛꯄ ꯊꯦꯡꯅꯩ ꯑꯣꯖꯥ ꯍꯥꯏꯔꯤꯕ ꯄꯦꯖꯁꯤ ꯑꯣꯖꯥ ꯑꯁꯦꯡꯕ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯨꯞ ꯑꯗꯨꯒꯤ ꯄꯦꯖ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯀꯣꯛꯀꯤ ꯃꯃꯤꯡꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯐꯦꯁꯕꯨꯛꯀꯤ ꯄꯦꯖꯁꯦ ꯃꯁꯤ ꯑꯃꯨꯛꯀꯣꯛ HQ ꯍꯥꯏꯅ ꯏꯕ ꯄꯦꯖ ꯑꯃꯈꯛ ꯂꯩꯕꯅꯤ ꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯀꯣꯛꯀꯤ ꯃꯤꯡꯗ ꯄꯦꯖ ꯑꯇꯣꯞꯄ ꯄꯦꯖ ꯑꯃ ꯐꯥꯎꯕ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯕ ꯂꯩꯇꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯃꯤꯡꯗ ꯑꯩꯈꯣꯏ ꯐꯦꯛ ꯑꯦꯀꯥꯎꯟ ꯄꯥꯏꯕ ꯑꯗꯨꯒ ꯅꯍꯥꯟꯋꯥꯏ ꯍꯧꯖꯤꯛꯀꯤ ꯅꯠꯇꯕ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯡꯗ ꯐꯦꯛ ꯑꯦꯀꯥꯎꯟ ꯄꯥꯏꯔꯒ ꯊꯣꯔꯛꯄ ꯀꯥꯡꯕꯨ ꯈꯔ ꯂꯩꯔꯨꯔꯦ ꯑꯗꯨ ꯃꯣꯏꯁꯤꯡꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯑꯩꯈꯣꯏ ꯊꯕꯛ ꯄꯥꯏꯈꯠꯅꯅꯕ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯗ ꯑꯩꯈꯣꯏ ꯑꯏꯕ ꯆꯦꯅꯆꯤꯡꯕ ꯏꯗꯅ ꯄꯤꯗꯅ ꯇꯧꯅꯕ ꯈꯣꯠꯅꯕꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯃꯁꯤ ꯃꯣꯏꯅ ꯑꯩꯅꯁꯨ ꯑꯩꯈꯣꯏꯅꯁꯨ ꯃꯗꯨ ꯌꯦꯡꯁꯤꯟꯖꯔꯦ ꯅꯧꯅ ꯃꯈꯣꯏꯅ ꯄꯣꯁ ꯊꯥꯒꯠꯄꯕꯨꯗꯤ ꯅꯠꯇꯦ ꯑꯗꯣ ꯒ꯭ꯔꯨꯞꯇꯨꯗ ꯑꯇꯣꯞꯄꯅ ꯑꯩꯈꯣꯏꯒꯤ ꯁꯤꯌꯔ ꯇꯧꯁꯜꯂꯛꯄ ꯒ꯭ꯔꯨꯞꯇꯨꯗ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅ ꯄꯣꯁ ꯊꯥꯒꯠꯂꯒ ꯄꯣꯁꯇꯨ ꯒ꯭ꯔꯨꯞꯇꯨꯗ ꯁꯤꯌꯔ ꯇꯧꯁꯜꯂꯛꯄ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯑꯗꯨꯅ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯀꯣꯛꯀ ꯃꯔꯤ ꯂꯩꯅꯕ ꯄꯦꯖ ꯅꯠꯇꯦ ꯑꯃꯨꯛꯀꯣꯛꯀ ꯍꯤꯔꯝ ꯑꯃ ꯐꯥꯎꯕ ꯃꯔꯤ ꯂꯩꯅꯕ ꯅꯠꯇꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡꯗꯨꯇꯪ ꯃꯌꯥꯝꯗ ꯀ꯭ꯂꯤꯌꯔ ꯇꯧꯖꯒꯦ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯇ ꯑꯄꯤꯜ ꯇꯧꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛꯀꯣꯛꯀ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯐꯦꯁꯕꯨꯛꯀꯤ ꯑꯣꯏꯅꯗꯤ ꯑꯃꯨꯛꯀꯣꯛ HQ ꯍꯥꯏꯕꯁꯦ ꯁꯤ ꯈꯛꯇꯗꯒꯤ ꯑꯩꯈꯣই ꯏꯔꯛꯀꯅꯤ ꯑꯗꯨꯗꯒꯤ ꯄꯣꯁ ꯊꯥꯒꯠꯄ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯃꯗꯨ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯦꯖ ꯑꯇꯩ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯀꯣꯛꯀꯤ ꯃꯃꯤꯡꯗ ꯂꯩꯕ ꯑꯇꯣꯞꯄ ꯄꯦꯖ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯃꯨꯛꯀꯣꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯦꯀꯥꯎꯟ ꯅꯠꯇꯦ ꯑꯃꯨꯛꯀꯣꯛꯀ ꯃꯔꯤ ꯂꯩꯅꯕ ꯑꯦꯀꯥꯎꯟ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯁꯤ ꯃꯌꯥꯝꯗ ꯅꯣꯂꯦꯖ ꯊꯝꯕꯤꯅꯅꯕ ꯑꯩ ꯏꯀꯥꯏ ꯈꯨꯝꯅꯅ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯇ ꯑꯄꯤꯜ ꯇꯧꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨ ꯑꯣꯖꯥ ꯍꯧꯖꯤꯛꯁꯤ ꯅꯥꯒꯥ ꯑꯃꯗꯤ ꯀꯨꯀꯤ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯤꯃꯤꯅꯥ ꯌꯥꯎꯅ ꯌꯥꯝꯅ ꯑꯆꯧꯕ ꯀ꯭ꯔꯥꯏꯝ ꯑꯃ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯔꯤ ꯑꯣꯖꯥ ꯃꯈꯣꯏꯒꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯃꯁꯤꯅ ꯀ꯭ꯔꯥꯏꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠ ꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯂꯝꯕꯤꯗ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯇꯧꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯪꯕ ꯌꯥꯗꯗꯅ ꯑꯋꯥꯕ ꯆꯩꯊꯦꯡ ꯀꯌꯥ ꯃꯥꯌꯣꯛꯅꯔꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯤ ꯂꯩꯔꯤ ꯑꯣꯖꯥ ꯃꯈꯣꯏꯁꯤ ꯑꯗꯨ ꯃꯈꯣꯏꯁꯤ ꯀꯔꯝꯍꯥꯏꯅ ꯄꯨꯊꯣꯔꯛꯀꯗꯒꯦ ꯅꯠꯇ꯭ꯔꯒ ꯀꯩ ꯁ꯭ꯇꯦꯞ ꯂꯧꯈꯠꯀꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯁꯨ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯃꯠꯇ ꯂꯧꯈꯠꯄꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁ꯭ꯋꯥꯏꯁꯤ ꯃꯇꯥꯡꯒꯤꯗꯣ ꯑꯣꯖꯥ ꯁꯦꯠ ꯂꯤꯗꯔ ꯑꯃ ꯑꯣꯏꯅ ꯃꯈꯣꯏ ꯀꯔꯝꯍꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯣ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤ ꯍꯪꯕꯤꯔꯤꯕ ꯋꯥꯍꯪꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩ ꯋꯥꯐꯝ ꯑꯅꯤ ꯈꯛꯇꯪ ꯊꯝꯖꯒꯦ ꯑꯃꯅ
ꯍꯧꯖꯤꯛꯀꯤ ꯊꯣꯛꯏꯕ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯅꯧꯅ ꯑꯣꯏꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯁꯤꯆꯨꯋꯦꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯀꯥꯡꯂꯨꯞꯀꯤ ꯂꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯔꯤ ꯋꯥꯏꯕ ꯍꯧꯔꯛꯄ ꯁꯤꯆꯨꯋꯦꯁꯟꯁꯦ ꯁꯤꯒ ꯃꯔꯤ ꯂꯩꯅꯕꯗ ꯑꯩ ꯀꯃꯦꯟ ꯊꯝꯖꯒꯦ ꯑꯅꯤꯁꯨꯕꯗ ꯂꯥꯛꯏꯕ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯝꯕꯤꯗ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯃꯛꯅ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠꯅꯆꯤꯡꯕ ꯊꯝꯖꯤꯜꯂꯛꯄꯗꯒꯤ ꯁ꯭ꯇ꯭ꯔꯦꯟꯗꯔꯠ ꯑꯣꯏꯅ ꯂꯩꯈ꯭ꯔꯕ ꯁꯦꯟꯁꯤꯌꯦꯜ ꯀꯣꯃꯣꯗꯤꯇꯤꯁ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯣꯃꯦꯁꯇꯤꯛ ꯀꯣꯃꯣꯗꯤꯇꯤꯁ ꯄꯨꯔꯛꯄ ꯒꯥꯔꯤ ꯃꯌꯥꯝ ꯑꯃ ꯆꯠꯍꯜꯂꯛꯇꯕ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯤꯔꯛꯄ ꯌꯥꯕ ꯏꯝꯄꯦꯛ ꯑꯗꯨꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯟꯗꯔꯠ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯃꯥꯌꯣꯛꯅꯔꯤꯕ ꯑꯗꯨꯝꯕ ꯑꯋꯥꯕꯅꯆꯤꯡꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕꯗ ꯑꯩ ꯀꯃꯦꯟ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯍꯧꯔꯛꯏꯕ ꯁꯤꯒꯨꯝꯕ ꯑꯅꯧꯕ ꯀꯩꯅꯣꯁꯦ ꯀꯥꯡꯂꯨꯞꯀꯤ ꯂꯥꯟꯒꯤ ꯃꯩꯔꯤꯁꯦ ꯃꯁꯤ ꯂꯝꯗꯝꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯐꯨꯔꯨꯞ ꯄꯨꯝꯅꯃꯛꯅ ꯀꯅꯥꯒꯨꯝꯕ ꯀꯥꯡꯂꯨꯞ ꯑꯃꯠꯇꯒꯤ ꯐꯣꯔꯦꯟ ꯑꯦꯒꯦꯟꯁꯇ ꯅꯠꯇꯕ ꯃꯩꯁꯤ ꯑꯩꯈꯣꯏ ꯐꯖꯅ ꯊꯨꯅ ꯃꯨꯠꯊꯠꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯍꯥꯟꯕ ꯊꯝꯖꯒꯦ ꯑꯅꯤꯁꯨꯕꯗ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤ ꯀꯥꯡꯂꯨꯞꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯅꯤꯡ ꯇꯥꯅ ꯋꯥꯈꯜ ꯐꯥꯊꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯅ ꯑꯃꯁꯨꯡ ꯅꯣꯂꯨꯞꯅ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯍꯥꯏꯖꯒꯦ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯑꯩꯈꯣꯏ ꯃꯦꯆꯤꯌꯣꯔ ꯑꯣꯏꯅ ꯑꯩꯈꯣই ꯇꯨꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣই ꯃꯤꯠꯌꯦꯡ ꯁꯥꯟꯕ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯒ ꯂꯣꯏꯅꯅ ꯑꯩꯈꯣই ꯋꯥꯈꯜ ꯐꯥꯗꯍꯧꯗꯕ ꯇꯥꯔꯕ ꯃꯗꯨꯗꯒꯤ ꯋꯥꯏꯔꯛꯄ ꯃꯩꯔꯤ ꯑꯁꯤꯅ ꯁꯟꯗꯣꯛꯂꯛꯀꯗꯕ ꯋꯥꯏꯜ ꯐꯥꯏꯌꯔ ꯑꯣꯏꯅ ꯁꯟꯗꯣꯛꯂꯛꯀꯗꯕ ꯄꯥꯛꯁꯟꯅ ꯁꯟꯗꯣꯛꯂꯛꯀꯗꯕ ꯃꯩꯗꯨꯅ ꯆꯥꯛꯂꯛꯀꯗꯧꯔꯤꯕꯁꯦ ꯃꯁꯤ ꯖꯦꯅꯦꯔꯦꯁꯟ ꯀꯌꯥ ꯗꯤꯀꯦꯠ ꯀꯌా ꯃꯦꯟꯈꯠꯄ ꯉꯝꯃꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯑꯋꯥꯠꯄ ꯑꯃ ꯂꯝꯁꯤꯗ ꯂꯩꯈ꯭ꯔꯗꯕꯅꯤ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯏꯅꯣꯁꯦꯟ ꯄꯤꯄꯜ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈ꯭ꯔꯗꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯤ ꯈꯔꯗꯃꯛ ꯁꯤꯕ ꯑꯗꯒꯤ ꯐꯥꯕ ꯄꯨꯟꯕꯅꯆꯤꯡꯕꯒꯤ ꯇꯥꯡꯀꯛ ꯑꯗꯨ ꯈꯛꯇꯗ ꯃꯉꯥꯏꯔꯤ ꯑꯗꯨ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯐꯥꯗꯅꯍꯧꯗ꯭ꯔꯕꯗꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯐꯖꯅ ꯑꯩꯈꯣꯏ ꯍꯟꯖꯤꯜꯍꯧꯗ꯭ꯔꯕꯗꯤ ꯃꯁꯤꯗꯒꯤ ꯁꯥꯡꯗꯣꯔꯛꯄ ꯑꯗꯒꯤ ꯑꯣꯏꯔꯛꯄ ꯑꯥꯎꯠꯀꯝꯗꯨ ꯃꯗꯨꯒꯤ ꯀꯟꯁꯤꯀ꯭ꯋꯦꯟꯁ ꯑꯗꯨ ꯑꯩꯈꯣꯏ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤ ꯀꯥꯡꯂꯨꯞꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯐꯪꯒꯅꯤ ꯑꯍꯥꯟꯕꯗ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯃꯅꯤꯄꯨꯔ ꯑꯦꯖ ꯑ ꯍꯣꯜ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯄꯨꯝꯅꯃꯛ ꯐꯪꯒꯅꯤ ꯂꯝꯗꯝꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯐꯨꯔꯨꯞ ꯄꯨꯝꯅꯃꯛꯅ ꯃꯈꯥ ꯇꯥꯅ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯑꯣꯏꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯍꯟꯗꯅꯕ ꯌꯥꯝꯅ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯐꯤꯔꯦꯞ ꯂꯧꯅꯅꯕ ꯑꯗꯨꯒ ꯃꯥꯒꯤ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯒꯣ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞꯀꯤ ꯆꯧꯕꯤꯅꯤꯁꯇꯤꯛ ꯏꯒꯣꯁꯦ ꯃꯁꯤ ꯈꯔ ꯍꯟꯗꯣꯛꯅꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏ ꯂꯩꯄꯥꯛꯁꯦ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯀꯔꯤꯝ ꯀꯥꯟꯅꯗꯕꯗꯅꯤ ꯆꯧꯕꯤꯅꯤꯁꯇꯤꯛ ꯏꯒꯣꯗ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯍꯥꯠꯇꯣꯛꯅꯔꯒ ꯂꯣꯏꯁꯟꯅꯗꯣꯔꯤꯁꯦ ꯃꯗꯨꯗ ꯇꯣꯡꯖꯒꯗꯣꯔꯤꯕꯁꯦ ꯑꯩꯈꯣꯏ ꯅꯠꯇꯦ ꯂꯝꯗꯝꯁꯤ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯟꯅꯍꯜꯂꯒ ꯊꯨꯒꯥꯏꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯥꯠꯅꯍꯜꯂꯒ ꯃꯗꯨ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯅꯅꯕ ꯃꯗꯨꯗ ꯁꯇ꯭ꯔꯪꯒꯤ ꯄꯣ ꯁꯥꯟꯅꯕ ꯀꯥꯡꯂꯨꯞꯇꯨꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯈꯟꯊꯍꯧꯗ꯭ꯔꯗꯤ ꯇꯨꯡꯗ ꯍꯧꯔꯛꯏꯕ ꯖꯦꯅꯦꯔꯦꯁꯟꯅ ꯅꯈꯣꯏꯕꯨ ꯀꯅꯥꯅꯁꯨ ꯉꯥꯛꯄꯤꯔꯣꯏ ꯑꯩꯈꯣꯏꯕꯨ ꯀꯅꯥꯅꯁꯨ ꯉꯥꯛꯄꯤꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯐꯨꯔꯨꯞꯀꯤ ꯏꯆꯤꯜ ꯏꯅꯥꯎ ꯂꯨꯆꯤꯡꯕꯁꯤꯡꯗ ꯏꯀꯥꯏ ꯈꯨꯝꯅꯅ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯍꯪꯒꯠꯆꯒꯦ ꯑꯗ ꯑꯩꯈꯣꯏ ꯁꯣꯏꯈ꯭ꯔꯒꯗꯤ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯒ ꯁꯣꯏꯈꯤꯕꯗꯨ ꯍꯥꯔꯨ ꯄꯥꯏꯔꯒ ꯌꯥꯟꯅꯕꯒꯤ ꯃꯍꯨꯠꯇ ꯁꯣꯏꯈꯤꯕꯗꯨ ꯉꯥꯛꯄꯤꯔꯒ ꯃꯈꯥ ꯇꯥꯕꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯆꯠꯃꯤꯟꯅꯅꯕꯒꯤ ꯑꯅꯧꯕ ꯋꯥꯈꯜ ꯄꯔꯤꯡ ꯑꯃ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯊꯤꯕꯔꯣꯝꯗ ꯃꯥꯏꯑꯣꯟꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯁꯦ ꯀꯥꯡꯂꯨꯞ ꯑꯅꯤꯃꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯑꯩ ꯄꯥꯡꯒꯟ ꯈꯨꯟꯅꯥꯏꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯑꯩ ꯊꯃꯣꯏꯗꯒꯤ ꯃꯁꯤ ꯋꯥꯐꯝꯁꯤ ꯑꯄꯤꯜ ꯇꯧꯖꯒꯦ ꯍꯧꯖꯤꯛ ꯃꯤꯑꯣꯏ ꯈꯔꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯕꯒꯤ ꯇꯥꯡꯀꯛ ꯂꯥꯛꯏ ꯃꯗꯨꯒꯤ ꯂꯃꯟ ꯈꯨꯝꯕ ꯚꯦꯟꯗꯦꯇꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯅꯪꯅ ꯑꯗꯨ ꯇꯧꯈ꯭ꯔꯗꯤ ꯑꯩꯅ ꯑꯗꯨ ꯇꯧꯒꯅꯤ ꯅꯪꯅ ꯑꯗꯨ ꯇꯧꯈ꯭ꯔꯗꯤ ꯑꯩꯅ ꯑꯗꯨ ꯇꯧꯒꯅꯤ ꯂꯣꯏꯔꯔꯣꯏ ꯂꯝꯗꯝꯁꯤꯗ ꯃꯥꯡꯉꯅꯤ ꯂꯥꯟ ꯍꯥꯏꯕꯁꯤꯅ ꯄꯨꯔꯛꯀꯗꯕ ꯀꯥꯟꯅꯕꯁꯤ ꯀꯔꯤꯅꯣ ꯃꯁꯤꯗ ꯂꯩꯔꯤꯕ whatsoever the differences whatsoever the misconceptions
ꯑꯗ ꯑꯩꯈꯣꯏ ꯁꯃꯥꯡꯗ ꯂꯩꯔꯤꯕ outstanding ꯑꯣꯏꯕ issues ꯃꯌꯥꯝ contentious issues ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯐꯖꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯅ ꯑꯩꯈꯣꯏ one by one ꯐꯖꯅ ꯑꯩꯈꯣꯏ ꯐꯝꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯄꯤꯁꯐꯨꯜ ꯑꯣꯏꯕ coexistence ꯑꯃꯒꯤ ꯋꯥꯈꯜꯂꯣꯟꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯈꯦꯟꯅꯕ ꯈꯨꯗꯤꯡꯃꯛꯁꯦ ꯔꯤꯖꯣꯜꯕ ꯇꯧꯅꯅꯕꯒꯤ ꯂꯝꯕꯤꯗ ꯃꯗꯨꯗ ꯑꯃꯨꯛꯇꯪ ꯇꯟꯖꯥ ꯄꯤꯕꯅ ꯆꯨꯝꯒꯅꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯐꯥꯗꯕꯤꯌꯨ ꯂꯃꯟ ꯈꯨꯝꯕꯁꯤ ꯉꯥꯛꯇꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯁꯛꯇꯤ ꯂꯩꯕ ꯀꯥꯡꯂꯨꯞꯅꯤ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯆꯨꯝꯗꯕ ꯋꯥꯈꯜ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯉꯥꯛꯄꯤꯕ ꯉꯝꯕ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯐꯥꯗꯕ ꯉꯝꯕ ꯂꯣꯏꯅꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯂꯥꯛꯅꯕ ꯍꯣꯠꯅꯕꯗ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕ ꯉꯝꯕꯁꯤꯁꯨ ꯃꯤꯑꯣꯏꯕꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯃ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯀꯥꯡꯂꯨꯞꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯑꯩ ꯅꯧꯍꯧꯅꯅ ꯑꯩ ꯊꯃꯣꯏꯗꯒꯤ ꯑꯩ ꯑꯄꯤꯜ ꯇꯧꯖꯒꯦ ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯆꯍꯤ ꯑꯍꯨꯝꯂꯣꯝꯁꯤ ꯀꯨꯀꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯔꯛꯈꯤꯕ ꯁꯤꯒꯨꯝꯕ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯃꯤꯠꯀꯤ ꯃꯥꯡꯃꯛꯇꯗ ꯉꯁꯤ ꯃꯃꯤꯠꯀꯤ ꯄꯤ ꯀꯪꯗꯅ ꯆꯥꯕ ꯃꯆꯦꯠ ꯇꯨꯝꯕ ꯃꯆꯦꯠ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯂꯩꯕ ꯐꯪꯗꯅ ꯂꯦꯜꯂꯤꯕ ꯃꯄꯥ ꯀꯥꯏꯅꯈꯤꯕꯒꯤ ꯃꯆꯥ ꯀꯥꯏꯅꯈꯤꯕꯒꯤ ꯃꯃꯥ ꯀꯥꯏꯅꯈꯤꯕꯒꯤ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯎꯔꯤ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯅꯦꯅꯥ ꯇꯥꯕ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯄꯨꯟꯁꯤꯔꯣꯜ ꯑꯃꯅ ꯍꯜꯂꯛꯄ ꯉꯝꯗ꯭ꯔꯤ ꯃꯁꯤꯗ ꯑꯃꯨꯛ ꯑꯅꯧꯕ ꯐ꯭ꯔꯟꯠ ꯑꯃꯗ ꯑꯅꯧꯕ ꯂꯥꯜ ꯑꯃꯃꯨꯛ ꯂꯥꯛꯅꯅꯕꯒꯤ ꯃꯔꯝ ꯂꯥꯛꯄꯁꯤ ꯂꯥꯟ ꯊꯧ ꯄꯥꯡꯉꯤꯕ ꯂꯥꯟ ꯄꯨꯔꯛꯅꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯅꯈꯣꯏ ꯃꯤꯑꯣꯏꯕ ꯅꯠꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣই ꯄꯨꯝꯅꯃꯛꯅ ꯍꯪꯐꯝ ꯊꯣꯛꯑꯕ꯭ꯔꯥ ꯃꯁꯤ ꯑꯩ ꯊꯃꯣꯏꯗꯒꯤ ꯑꯄꯤꯜ ꯇꯧꯖꯒꯦ ꯑꯩ ꯀꯟꯊꯥ ꯀꯝꯃꯨꯡꯅꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯃꯈꯣꯏꯗ ꯁꯤꯡꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯅꯠꯇꯕ ꯑꯩ ꯊꯃꯣꯏꯗꯒꯤ ꯑꯄꯤꯜ ꯑꯝꯇꯪ ꯇꯧꯖꯒꯦ ꯄ꯭ꯂꯤꯖ being as a human mioiba ama oina akhoi wakal khantasi ichili nausi hana sunabana akhoi future oibadi yaroi koina nakhoi pamiba pandam singdo akhoi masal hataraga phangbang ngamani haina khanba adudi khanganu madu thadu ai kanglup na machau re haina khanbagi wakhalon che masidi chummoi masidi thadu nasi akhoi पुन्ने हिमिनदब यारोइदब कंपेल सिचुएशन अमगी मखादा फै पुन्ने हिमिनरिबा कांगलुप मातन कोइ मसेलगी मरक्ता सोइनखिबा लानखिबा हेंजनखिबा याउनरिबा सिंगदो मदु वखल फादरगा कोइ शांति गे अदुगुम्बा जानासिनने हिमिनबगे अदुम लंबी यमदा मायो चंब चुमनि स्पेशली कुकी कांगलुप की सिलिनाउ सिंदा कोइना पिलबा तौनिंगे नखोइ lamdamjida shanti langnanabagi adumba lambi ama khatangni na option ama khatangni mai hangtokpa phai yam khoding makta noi vendetta gi oiba ari mamangi oiba apen da bagi oiba hiram dagi sum yengaga shanti langnanabagi lambi khoding mak sum manghan takhan nanabagi shanti langnanabagi lambi khoding mak mai thi nanabagi maram नखोई माइकैदगी सुम हेन तारगदी मदु लमदमजिगी हौरैबा जेनरेशन मियाम नखोइबु नाकफिबा ngamdaba नखोइगी मथक्ता पेनदबा लाइगनी कुकी जिननाउ सिंगी मास पीपल सिंग अदु नत्ति हाइजरिसि कुकी जिननाउ सिंगी मास पीपल बुल इन्फ्लुएंस ओब ngamba mang jingaga leibiriba non state actor group sing natragana some academicians or some sections, some certain sections. Okay, manda walk to riba na koi munnam tang khandhabiyo. Akhoi si khandhabiyo haina haijabani ko khandha natragadi. On the another hand, nagagi ichini nausing dasu
पुनिंग फादाबियो कानदे अखोई इचिल इनाउसे पुनिंग फादामिनसे पुनिंग फादाबियो पेंदबा नुंगाइतबा खरा लेरपो याय लेरमै याय पुनिंग फादाबियो खैदं पुनिंग फादा हौदबदा तुंगना लाकदबा पोतो अखोइना खल्लुबा अखोइना तमु अखोइना एस्टिमेट तौरुबगी वांगमदा वेरकनी अदुना अदु खलकांदा मियामगिदमक खलकांदा नखोइना पुनिंग फादाबदो पांगदबगी थौं नते मदु लेबा मचा ताबा मसुम मेच्योर ओइबा मपांगन कनबा मिगी थबकनी हाइना मियाम हाइना होगनी सुतना होगनी सुना होगनी फादाबियो हाइसे हाइजनिंगी स्माइ तौरकांदा लमदमसिदा गवर्नमेंटना कांगलुप खुदिमकी लुचिंगबसिंगसे फजना एंगेज तौरका शांति की ओइबा अदुगुम्बा तंजा अमंतन पीननबा फनसे दो एसएल एस मखा तारकपदा आई अबे कंसर्न ओइबा वफम अमानी खक्तंगा मणिपुर लेंगाकता हाइजगे अहानबा नंबर 1 दा थोइबा क्राइसिस असिना मरम ओइरकांदा अखोई लंबी दा स्ट्रेंडेड ओइरगा लेरिबा गाड़ी सिंगी ड्राइवर सिंगसे मसी सिगी ग्रीवांसेस से मणिपुर लेंगाकना कदाई फावबा मसे सीरियस ओइना लौबीरबगे हाइबा क्वेश्चन मा लैयेबो मणिपुर लेंगाकना ड्राइवर सिंगसिना मथवाई खुबाकता हापका उसलैबा एसेंशियल कमोडिटीज एंड अदर रिक्वायर्ड कमोडिटीज मयाम से मसी चारगा थागा लमनमसिगी मियामना ngasi एखोई शोर होलिबने हाबसे मणिपुर लेंगाकना मसी निंगसिंग बिबो मतम ओयेबो ड्राइवर सिंगसिना लंबी दा कमाइना अवाबा मायोकनरी कमाइना खुदोंग थीबा मायोकनरी कमाइना मखोई स्ट्रगल तौरी मखोई हाबसिटी भगवान कनामता कंसर्न ओइतिएबो लेंगाकसु कंसर्न ओइबिदिएबो मसी अखोई याम चुमदबनी यामना अरानबनी दोंगारांग नहानमक अखोई सिराइसिरा कांगपोपी एरिया ता विंगर्स की ड्राइवर स्टैंडर्ड वर्गा लेबा कांगबु सिंग अखोई ऑर्गेनाइजेशन यो ऑफिस ता लापिरन गवर्नमेंट की करिगिया मामगी माइकई इनिशिएटिव फम ता लौती दा अखोई मखोई सिंगदो मफमदगी अखोई लाक्तनबगी अदुगुम्बा डिप्लोमेटिक ओइबा अदुगुम्बा स्टेप अखोई माइकईदगी अखोई लोकचदना ममतंग मतेंग पांगनबा अखोई खरा होनई मखाताना अखोइना अपील तौनिंगमदि मणिपुर लेंगाकना ड्राइवर सिंगी ग्रीवांसेस से मसी अदसु ड्राइवर सिंगसिसु अयामना 95% गुमदि अखोई पागन कम्युनिटी दगी मखोई सिंगी ग्रीवांसेस से मसी मणिपुर लेंगाकना यामना फजना से कंसर्न ओइबियो टाइम टू टाइम मखोइना मायोकनरिबा प्रॉब्लम जिंगसे सॉल्व तौननबा मणिपुर लेंगाकना कंसर्न ओइबियो हाबसे थमजगे अतोपा अमना सिंगदा अखोइगी पोस्टिंग तारिबा अखोइगी सिंगदा सर्विस तौरिबा पोस्टिंग तारगा सर्विस तौरिबा अखोइगी एम्प्लॉई सिंगसे मसी 2023 की मेगे तांग अहुमदगी लाखिबा इरांदुगी मनुंगदा अखोइगी कुकी जिलिनाउ सिंगी एम्प्लॉई सिंगदुना कुकी की डोमिनेटेड एरिया ता मरुवाइना चिंगी एरिया ता हाइबा तारे लैबा अदुगा मैतै की जिलिनाउ एम्प्लॉई सिंगसिना इंक्लूडिंग ऑफिसर्स अखोई वैली की एरिया ता लैबा सुमाइन तौनरपगी केनोमा लाई सिगे मखादारपदा हौजिक नागाम सुम कुकी की मरक्ता अमुका नौना अखोई टेंस सिचुएशन अमा लाकपसे मसिना मरम ओइरकांदा अखोई नागागी इनहेबिटेड एरिया सिंग द लेरंबा पोस्टिंग तोरंबा कुकी सिंगसु मफम थादो चनखिबगी कुकी एरिया द लेरंबा कुकी डोमिनेटेड एरिया द लेरंबा नागागी एम्प्लॉईज इंक्लूडिंग ऑफिसर्स मखोई माई नेटिव प्लेस ता हनखिबगी पोट सिसिनौना अखोई उजरे अदुगा ओनली सिंगी जगह दा मेजर कम्युनिटी होना लरिबा मणिपुर की नागा कुकी मैतै अमसुंग पांगन मरी सिंगे मरक्ता पांगन की एम्प्लॉई अमसुंग ऑफिसर्स खरसि नतना सिंगी जगह दा माई मागी अतैदी माई मागी डोमिनेटेड एरिया दा माई सेफर प्लेस ता तारेनेको अदो लोइन लेनखिबै पोट लाए होय पांगन जी बैलेंस दा अखोई एक्टिवली इन्वॉल्व तौबा कांगलुप अमम नत्रगसु एट एनी टाइम दा अखोई पांगन जे अदुम अखोई अवाबदी मायोकने ममांगदसु ड्राइवर कया अवाब मायोकनखरे एम्प्लॉई कया अवाब मायोकनखरे इवन एम्प्लॉई अमदी अखोई जिरिबामगी अदुगुम्बा केनो मफम अमदा सब इंस्पेक्टर अमा अखोई हाखिबगी आइसुना सिमुसु लैगरे
ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯨ ꯌꯥꯝꯅ ꯑꯦꯄ꯭ꯔꯦꯍꯦꯟꯁꯤꯞ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯅꯣꯔꯃꯦꯟꯁꯤ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯄꯤꯁ ꯑꯦꯟ ꯅꯣꯔꯃꯦꯟꯁꯤ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗ ꯄꯣꯁꯇꯤꯡ ꯄꯤꯔꯤꯕ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ ꯄꯥꯡꯒꯟ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ including officers ꯃꯈꯣꯏꯁꯨ safer place ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯚꯦꯂꯤꯗ ꯃꯈꯣꯏꯁꯨ ꯊꯝꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯂꯩꯉꯥꯛꯀꯤ ꯊꯥꯛꯇ ꯑꯩꯈꯣꯏ ꯄꯨꯈꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯖꯔꯦ ꯑꯩꯈꯣꯏ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯐꯔꯅꯤꯁ ꯇꯧꯖꯔꯤ ꯉꯁꯤꯁꯤꯃꯛ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯑꯩꯈꯣꯏ ꯐꯝꯃꯤꯟꯅꯕꯒꯤ ꯑꯦꯄꯣꯏꯟꯃꯦꯟꯁꯨ ꯂꯩ ꯃꯗꯨꯗꯁꯨ ꯑꯩꯈꯣꯏ ꯐꯖꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯕꯃꯤꯠ ꯇꯧꯒꯅꯤ ꯑꯗꯨꯒ ꯄꯨꯈꯠꯀꯅꯤ ꯑꯩꯈꯣꯏ ꯀꯟꯁꯇ꯭ꯔꯛꯇꯤꯚꯂꯤ ꯂꯩꯉꯥꯛꯇ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯄꯣꯖꯦꯜꯁꯦ ꯊꯝꯖꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯊꯝꯖꯒꯦ ꯑꯗꯣ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯃꯔꯨꯑꯣꯏꯅ ꯆꯨꯔꯥꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯃꯣꯔꯦꯗ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯟꯒꯤ ꯔꯦꯁꯤꯗꯦꯟꯁꯤꯡ ꯏꯟꯍꯦꯕꯤꯇꯦꯟꯁꯤꯡ ꯂꯩꯔꯤ ꯃꯈꯣꯏꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏ ꯍꯣꯡꯂꯛꯏꯕ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯅꯨꯡꯁꯤꯠ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯈꯣꯏꯁꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯗꯦ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯁꯦꯀꯨꯔꯤꯇꯤꯒ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝꯁꯤꯡꯁꯤꯁꯨ ꯃꯐꯝ ꯃꯐꯝꯗꯨꯒꯤ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯅ ꯃꯁꯤ ꯀꯦꯌꯔ ꯂꯧꯕꯤꯌꯨ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯣꯊꯣꯔꯤꯇꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯕꯨ ꯑꯣꯏꯔꯒꯁꯨ ꯃꯐꯝ ꯃꯐꯝꯗꯨꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯇꯧꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯒꯤ ꯀꯦꯌꯔ ꯂꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨ ꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯒ ꯑꯈꯟꯅꯅ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯄꯥꯛ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯖꯥꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ